Medhapati Inkumja Lisingani Supna Taramanga gi Mars Taramathoida Khwairamband Kaithel gi temporary market the Lairiba Yenyon from the Thokiba Bombo Kaibagi Thodok Namara Poiraga Kusem na piba Punsi ki Soinaira Misak ama Haibedu Oire Tamthiraba Thodoka Sida Yanglen Saru Sokibadagi Hokiba Chahi Anirom Asi Pamungda Ututtabagum na Lairi Mioibama Oibagi Panfam Thokpa Khong Pali Haibada Mangaire Mapuroiba Amadi Macha Singi Mateng Yaudabadi Leng Otpangambagi Thona Laitre Punghai Mukse Mijing Mahame Matat Tatana Talere Kanagumba Tumi Popai Bazaar Nungsda Adu Laibu Pabadi Police Kit Tim Ama Light Talaga Maram Hosele Hoselakuda Aina Kut Tangalaga Koi Smitona Asopa Sila Irena Lau Kung Toguni Ade Police Kit Tim Duna Hoselakoda Tangalaga Masi Hostan Pukala Masagi Hakchangi Sarup Ayamba Sithakibadagi Amangba Madi Sing Chatpagi Thabak Sing Masana Khaidok Pangam Jadre Nakal Amaromda Imung Manungi Laita Laira Thiduna Yumgi Yumbu Rombiga Awat Apatana Duna Laigadaba Medhapati ki Mapuroiba Gojendro Mikap Amafauba Yumdagi Chathok Pangamdana Medhapati Busena Duna Lairi Kunai Asida Nupina Imungi Waisit Lam Sengba Fizu Fizamba Amadi Chakthong Fizu Bagi Thauda Pumba Mahakna Hotnabagi Mathakta Masagi Loinabigi Thobal Tauri Miyam gi Minok Maisa Thadokduna Loinabibu Numit Khudingi Manangalda Poduna Yumgi Sumangda Putok Pusin Tawduna Irulu Zabiri Thawai Pamba Jibamo Oil Targadi Mapanipan Thokpa Khong Hamba Bese Masi Jibam Hona Saneva Adu Madugi Ona Tainabada Hositi Mapanipan Thokpa Mamadi Khong Hamba Kangdramna Mai Mapuroiba Nipa Aina Pung Mari Khudingi Cretator Fulakanda Ising Lotoimni Pung Anini Khudingi Exercise Torimni Maraksida Madugi Gap Hakunda Aiga Maga Saksaminani Imung Manungi Kolik Waisingani Piron Sugani Adigi Nong Chung Kitang Tarkon Matamdena Actor Kugi Kari Hani Mo Maninta and Piron Mamsingda Minimanga Tara Swinabada At Pam Putau Towni Numit Aduda Chananaba Manama Sing Laidana Yumda Konglay Tuna Halawasi Haiba Medhapati gi Wafam Yaram Labadi Nasi Mahaki Loinabina Punsi ki Soinaira Bamisak Ama Oiduna Wana Punsi Lelibasi Lelam Loi Haina Gojendrona Ningamdana Impact News ta Fongdoraki Ai Jang Kitangi Legizena Haibaduda Ai Loinabina Jang Yum the Zukar Lehore which is Siena Hapopa Alu Ade Tilo Mayama Yaure Si Torwa Satkaji Haiba Aina Kayam Taji Legizi Haidna Hek Sangapaga Musagi Jana Pisi Legena Magana Oida Aina Yeta Tamaga Pada Laga Hanba Jang Jombi Pimsa Sida Mana Vema Hoi Traxek Kizida Kia Be in a heck non Tabaga Bombs Pokapan Numit Aduki Nungtil Pung Mari Makhairom Tabada Thokiba Bum Pokaibagi Thodoki Matung Pungkai Amaromdi Police Amadi Medical ki Miyoy Amatala Kide Pungkai Amarom Lairaga Police Lagduna Rims Hospital da Pukhatki Adubu Yanglen Saru Soktuna Leng Otpangamdraba Mahaki Loina Bibu Rims ki Doctor Singna Thausadana Numidang Pung Nipan Makhai Fauba Thambiki Rims ki Doctor Singna Matam Chana Yengsinbiram Labadi Ngasi ki Fibam Asi Oiram Dabasu Yai Haina Thongdok Adubu Ningsingladuna Pendaba Fongdoraki Smaitona City Spinal Kota Pale Marmaduna Kogi CT scanning ama Daka or Haidna Koi scanning the CT scanning low naba report of Vira. Aquina CT scanning low Putora Kanda Equizi Moina ID or Kanabanunda emergency man the Tambiga Draga Adu Mahuta Ndandagi Ingba Matam Jokshangaji Ingieva Lilata Matam the Morgi blood bank Mamanga Trolley Matu the Anabs Hapagan in Tambira Matam the Aquina Amadamo Hazer Amadam Doctor Amadamo Hazer Amazai Yangi High Yangi Harga Yanatra Akombada Dr. MSc Tenazare Aina Sir Smito na Koi Anazu Kata Yingi Yagadra Harkana Mana Koi Smito na Dr. Mam engaged Dori then Dr. Jinju my duty at the Tachanagina at my Dolare Akoi Ying is the Yani Harga Adum Tambire Kuti kind of Tadre Maduna Maram or Akanda Aquina Dr. PG Toyo Doctor Smito na Equisi Koi report of Biro Atopo Hostan at Sacerga Hamilton Mana Lama Appreciation and Equida Twitter Ponel Akoi Puma Pantado Mini Amani Kuptang Arakanda Akoi Mudi with disaster or Kanda Koi Razmi Razmi Set Pajitana Hand Tumbaga Massage Paisaki Sangde Mogi employees in the Pukaka operation to Pigre Kudakta Aruga Tawai Hingnam Lady
ana mayam seba to wini leriba rims tana asok pojina pung ani makai ahum ta dana kanam tana initiative lawi dabdo matugi pendab de ko mioi ba moina yam thati nungai teo makoina khitang anna yengbira ba natragana akoi yembang amaro ina ato pokhocha under refer to biram ba adu bitar gadi asi aigi message na iba ini mak sang aba posi mari ram dosi hingadori ne ba adu gi khitang da su sigi film de tam da su ya government hospital choba rims hospital da ai ana bisi pukhala kana doctor laiti na line bidraga pungani makai ahum blood bank ki mamang da trolley mathak da tadana thambiraga adu gi disaster roga rajniti jidi da hek pusam badana government gi doctor anhina moi ahum changdana achawa major operation pangthok bidana ngasi de ai ana bi pusi kanbire higan badani sibiga tangkhai ni pusi lai phimje bom pokhaibagi thangdok asida leikhidraba imung manungda matam adugi Manipur lengakna lupa lakh manga aduga asokpada lupa lakh ani compensation oina pigani haiduna lauthokibani adubu lengaki tengbang asi fangnana bohotnabada mari leinaba official singna namthak tawduna matam chana fangankhide lairik laisugi mangal khara fanghobana thi humba kanbadagi chahi amagi matungda wana compensation faubadi fangba ngamhauki adubu compensation fangnana bohotnabada lengaki official kayagi karem kathainaba amadi minok michai mayoknaki haina bojendrona impact news ta paudamki sarkana su soi bajing da compensation khara pigani lauthok pieba asok padana lupa lakh ani sibidana lakh manga haibira ado akhoi gi soi baje lakh ani pibiu haidana tanajare aina aigi che changjing je tanajaba matamda kari haini matam chana phajana aibu welcome tawbirakte treat tawbirakte anangi file de adu tawgibni ada tawgibni akhoi da lakana akhoi adu thagami haina sum amadama injan sum tawba sondadi aina aigi sirba matam jidagi isa jingi pasabo thagadra anaba aigi nupi ji seba bo tawgadra magi hidalang tapu laigadra haina ado gamna matha sai maktuda officing dagi sarkana pir mating do khitang phangjara kanda ai je kadai bu kamai to kale ma jaga da manage tawjigena khandana laiba engonda pigiba harassment se masi khallubda ai hujik lebam jabum khangde adu mase tasengna miyoibadu otpane ne ai de mana khanjai laujai leingakna pirakpa senfam aduna masagi loinabi layengba konadabana mingondagi senfam kaya pusanki migi sendon marakta loinabigi layengna bohotnabada awaba mayoknari madugi mathakta imungi chakhumgi maimutana bohotnabada hena awaba chaithen nangli masi oli de kanano hai taragadi ai ngasigi aina bom pokhai le mirol jingdo aduna ne magi mama amasung mapa machim manau jingna aina nangiba da sajin nangaba nungai gadra ba ai isa ahum ni pi bisa ahum je masi thak amna honabada ai yamna ai mapa ngai thobuk tormudo ngasi de thak pangam de bhim de la akom de ai kai upai le ai kidi yoni ai isa ahum je lai tam honado ne ai hi pusi khas ai kidi yoni jon gane ai adu bu phireb le nakalamaromda medhapatina famsen aduna leirabasu machanupi anina Manipur lengaki selection fangduna sel tingdana hojik Manipur gi wangbada aduga machanupi atombina Little Flower School da mahai tamli misam miyam tinbam bhamda adugumba mi yamna siba yaba mi asokpa yaba pusigi soinairaba hingbagi artha yahondaba thodok thokpodo adumaina ne thoktanaba kogi ABCD group ne umtang wakhan tabiyu munna aduga masi jingje tawba phatte haibado khanthabiyu aina ai umtang तहोलिमा कामबु जिंदु आई रिक्वेस्ट तौजरी थोकिबा थौदो असिदगी आइनगी पुंसीसिना सांगलबा जही अनि हुम चिहिंग आइबा जाइगिदि आइगी पुसब असिगा आइगी वर्कर सिगा आइगी कैलिपर सिगा न आइबु हिंगंदुना ngahaktang lephan mangaman bani aina lianjari bani aigi punsi ase bom pokhai bajina maram moidana ngasi aina nang iba da sa ase matung dadi amuk ana pokhai da boy hanun mi aduga handagi sarkar asina aibu mieng amutang changbi duna mirak tai bo amutang ditilhan mangamba oihan biyo haina aina haijari mahaki loina bina soinairaba misak ama oirabasu machanupi singna matik chapa misak amamam oiraktuna apokpi mamabu amuktangdi miya marakta tinbang amhalakhini haibagi wakhalda awaba kaya khangduna leiri paudamjariba Pinky Okram amadi reporter RC Mangang Chagaloinana cameraman Chungkham Subas Impact News Imphal